ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯁꯥ ꯀꯌꯥꯒꯤ ꯃꯪꯂꯥꯟꯗꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ, ꯑꯗꯨꯕꯨ ꯅꯤꯡꯖꯔꯨꯕ ꯈꯟꯖꯔꯨꯕ ꯃꯥꯅ ꯑꯃ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯑꯃꯁꯨ ꯂꯩꯔꯝꯕꯅ ꯉꯁꯤꯗꯤ ꯈꯣꯡꯕꯒꯤ ꯁꯥꯒꯠꯆꯔꯝꯕ ꯃꯪꯂꯥꯟ ꯄꯨꯝꯅꯃꯛ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕꯒꯨꯝ ꯊꯣꯛꯂꯔꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯅꯅꯤ ꯍꯥꯏꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯍꯥꯏꯁꯤꯔꯥ? ꯈꯣꯝꯕ ꯆꯩꯉꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯊꯟꯗ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤ꯫ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯃꯈꯣꯡꯗ ꯎ ꯑꯆꯧꯕꯅ ꯅꯟꯕꯗꯒꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯈꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯍꯥꯎꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯨꯡ ꯑꯗꯨꯕꯨ ꯄꯨꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝꯅꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯈꯣꯝꯕ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯍꯥꯎꯁꯨ ꯂꯧꯕꯨꯛꯀꯨꯝꯕ ꯆꯠꯂꯨꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯕꯗ ꯂꯩꯍꯥꯎ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯖꯩ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯝꯂꯦ꯫ ꯃꯈꯣꯏ ꯃꯄꯥ, ꯑꯩ ꯆꯥꯛꯇꯤ ꯂꯣꯏꯔꯝꯂꯕꯅꯤ꯫ ꯍꯣꯔꯦꯟ ꯏꯆꯥ ꯊꯣꯏꯕꯒ ꯄꯨꯟꯅ ꯆꯥꯕꯤꯔꯣꯀꯣ꯫ ꯍꯣꯏꯗ ꯍꯣꯏꯗ, ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯑꯩꯅ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯇꯧꯍꯧꯔꯒꯦ꯫ ꯅꯪꯗꯨꯝ ꯂꯣꯏꯁꯤꯟꯖꯧꯗ꯫ ꯉꯁꯤꯗꯤ ꯂꯧꯐꯝꯗꯣ ꯂꯥꯞꯄꯅꯤꯅ ꯏꯆꯦ ꯑꯏꯪꯕꯤ ꯍꯣꯏꯅ ꯈꯔ ꯉꯟꯅ ꯆꯠꯁꯦ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯃꯣꯏꯕꯨ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯖꯥꯠꯂ ꯈꯪꯗꯦ꯫ ꯃꯇꯝꯁꯤꯗꯤ ꯆꯠꯈꯤꯕ ꯈꯪꯍꯧꯗꯦ, ꯍꯦꯛꯇ ꯊꯦꯡꯗꯣꯛꯈꯤ ꯂꯩꯔꯝꯃꯤ꯫ ꯅꯣꯏꯅ ꯉꯁꯤ ꯈꯨꯂꯪ ꯆꯠꯂꯤꯕꯗꯨꯕꯨ ꯃꯥꯝꯃ ꯊꯝꯕꯧꯒꯤ ꯂꯧꯐꯝ ꯈꯨꯟꯗꯣꯟꯗ ꯂꯩꯕꯗꯨ ꯅꯠꯇ꯭ꯔꯥ? ꯑꯗꯣ ꯃꯥꯝꯃ ꯊꯝꯕꯧꯗꯣ ꯁꯦꯜꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤꯀꯣ? ꯑꯗꯨꯅꯦ ꯃꯈꯣꯏ ꯃꯄꯥ, ꯂꯧꯐꯝꯗꯨꯅꯒ ꯃꯔꯣꯜ ꯑꯃ ꯂꯥꯞꯄꯅꯦ꯫ ꯍꯣꯔꯦꯟ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯒ ꯁꯦꯜꯒ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯅꯤꯗ꯫ ꯍꯦꯔ, ꯃꯣꯏꯁꯨ ꯃꯤꯒꯤ ꯈꯨꯠꯁꯨꯃꯟꯕꯨ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯐꯠꯇꯦꯗꯅ꯫ ꯑꯩꯗꯤ ꯃꯥꯒꯤ ꯂꯧꯁꯦ ꯀꯨꯝꯗꯤ ꯀꯨꯝꯅꯤꯡꯗꯕꯅꯤ, ꯑꯗ ꯏꯆꯦ ꯑꯏꯪꯕꯤꯅ ꯃꯤ ꯁꯨꯗꯦ ꯍꯥꯏꯔꯕꯒꯤ ꯌꯥꯎꯔꯕꯅꯤ꯫ ꯅꯨꯄꯤ, ꯅꯪꯁꯦ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯅꯪꯅ ꯌꯨꯝꯗ ꯅꯆꯥꯁꯤꯒ ꯏꯔꯦꯟꯖꯅ ꯂꯩꯍꯧꯒꯗꯕ ꯑꯗꯨꯗ ꯑꯩꯅ ꯍꯦꯛ ꯈꯣꯡꯁꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯁꯦꯜ ꯇꯥꯜꯂꯤ꯫ ꯃꯈꯣꯏ ꯃꯄꯥ, ꯊꯣꯏꯅꯁꯨ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ꯫ ꯄꯨꯝꯅꯃꯛꯁꯦ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯁꯤ꯫ ꯃꯈꯣꯏ ꯃꯄꯥꯒ ꯏꯆꯥ ꯊꯣꯏꯕꯒꯒꯤ ꯃꯪꯂꯥꯟꯗꯅꯤ ꯉꯁꯤ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯄꯤꯛꯄ ꯆꯍꯤ 6ꯃꯨꯛꯇ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥꯗꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯍꯩꯃꯥ, ꯏꯆꯥ ꯊꯣꯏꯕ ꯍꯧꯒꯠꯂꯛꯑꯦꯗꯅ꯫ ꯏꯃꯥ, ꯅꯪ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯏꯃꯥꯗꯤ ꯑꯔꯥꯞꯄꯗꯅꯦ ꯊꯕꯛ ꯁꯨꯕ ꯆꯠꯇꯣꯏꯕ꯫ ꯅꯪ ꯄꯥꯕꯒ ꯌꯨꯝꯗ ꯏꯔꯦꯟꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯇꯜꯂꯤ ꯇꯜꯂꯤ, ꯑꯩꯁꯨ ꯂꯥꯛꯀꯅꯤ꯫ ꯑꯩ ꯂꯥꯛꯀꯦ ꯏꯃꯥ, ꯑꯩꯁꯨ ꯂꯥꯛꯀꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯃꯥ꯫ ꯏꯆꯥ ꯊꯣꯏꯕꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤꯁꯦ, ꯅꯤꯡꯉꯥꯏ ꯇꯧꯅꯨ ꯐꯠꯇꯦꯕ꯫ ꯏꯃꯥꯅ ꯆꯠꯇꯧꯔꯤꯕ ꯃꯐꯝꯁꯦ ꯀꯋꯤ ꯀꯩ ꯑꯣꯏꯕ ꯂꯩꯕ ꯃꯐꯝꯗꯅꯦꯕ꯫ ꯑꯉꯥꯡꯅ ꯆꯠꯄ ꯌꯥꯗꯦ꯫ ꯅꯪ ꯀꯋꯤ ꯀꯩ ꯑꯣꯏꯕꯗꯣ ꯀꯤꯖꯗ꯭ꯔꯥ? ꯏꯄꯥꯒꯤ ꯊꯣꯏꯕ, ꯅꯃꯥꯅ ꯆꯠꯇꯣꯏꯗꯣ ꯑꯉꯥꯡ ꯏꯟꯅꯕ ꯌꯥꯕ ꯃꯐꯝ ꯅꯠꯇꯦ꯫ ꯑꯗꯨꯅ ꯄꯥꯕꯒ ꯌꯨꯝꯗ ꯂꯩꯍꯧꯔꯁꯤ꯫ ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯆꯥꯗꯤ꯫ ꯅꯪ ꯄꯥꯕꯅ ꯍꯣꯔꯦꯟ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯤꯕꯤꯗꯣꯏꯅꯤ꯫ ꯏꯃꯥꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯏꯆꯥ ꯊꯣꯏꯕꯒꯤ ꯉꯥꯃꯣꯛ ꯂꯩꯔꯛꯇꯣꯏꯅꯤ꯫ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯂꯥꯛꯑꯔꯣꯏꯒꯦ꯫ ꯍꯣꯔꯦꯟ ꯉꯥꯃꯣꯛ ꯂꯩꯔꯛꯎꯀꯣ ꯁꯣꯏꯗꯅ ꯏꯃꯥ꯫ ꯂꯩꯔꯛꯇꯣꯏꯅꯤ ꯂꯩꯔꯛꯇꯣꯏꯅꯤ꯫ ꯏꯆꯥꯒꯤ ꯉꯥꯃꯣꯛ ꯏꯃꯥꯅ ꯁꯣꯏꯗꯅ ꯂꯩꯔꯛꯇꯣꯏꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯌꯨꯝꯊꯪꯅꯕꯒꯤ ꯑꯏꯪꯕꯤꯅ, ꯂꯩꯍꯥꯎ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ? ꯆꯠꯅꯕ ꯇꯧꯔꯁꯤꯅꯦꯍꯦ, ꯃꯌꯥꯝ ꯂꯣꯏꯅ ꯉꯥꯏꯅꯗꯅ ꯂꯩꯔꯦ꯫ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯏꯆꯦ, ꯑꯩꯁꯨ ꯏꯆꯦ ꯍꯣꯏ ꯉꯥꯏꯔꯤꯕꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯗꯨꯗꯤ ꯊꯦꯡꯈꯤꯅꯕꯅꯤ꯫ ꯍꯣꯏ ꯍꯣꯏ ꯏꯆꯦ꯫ ꯃꯈꯣꯏ ꯃꯄꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯏꯆꯥ ꯊꯣꯏꯕ, ꯏꯃꯥ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯅꯪ ꯄꯥꯕꯗ ꯅꯤꯡꯉꯥꯏ ꯇꯧꯔꯝꯒꯅꯨꯀꯣ, ꯂꯩꯀꯥꯏ ꯆꯠꯊꯣꯛꯑꯝꯒꯅꯨ꯫ ꯅꯪ ꯄꯥꯕꯒ ꯏꯔꯦꯟꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯃꯔꯝ ꯃꯣꯛꯄꯅꯦ ꯑꯩꯒꯤ ꯏꯆꯥꯗꯤ꯫ ꯏꯃꯥꯅ ꯍꯣꯔꯦꯟ ꯉꯥꯃꯣꯛ ꯂꯩꯔꯛꯇꯣꯏꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯍꯥꯎ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯆꯠ ꯇꯧꯗꯨꯅ ꯊꯣꯛꯈꯤ꯫ ꯈꯣꯝꯕ ꯊꯣꯛꯈꯤꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯄꯤꯛꯂꯤꯕ ꯃꯆꯥꯗꯨꯒ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯣꯝꯕ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯃꯥꯒꯤ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯉꯩ ꯃꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯉꯩ ꯃꯈꯣꯡ ꯑꯗꯨ ꯁꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯒꯤꯅꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫
ꯂꯩꯍꯥꯎ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯦꯟꯈꯩꯔꯤ ꯃꯇꯥꯡ ꯑꯗꯨꯗ ꯈꯣꯡꯕ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯇꯐꯤꯡ ꯍꯔꯥꯎꯅ ꯆꯪꯂꯛꯏ꯫ ꯅꯨꯄꯤ ꯑꯩ ꯍꯜꯂꯛꯑꯦ꯫ ꯂꯩꯍꯥꯎ ꯆꯦꯟꯈꯩꯔꯤꯕꯗꯨ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯑꯒ ꯃꯈꯣꯏ ꯃꯄꯥ ꯀꯩꯅꯣ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯉꯟꯈ꯭ꯔꯦꯗ꯫ ꯉꯁꯤꯗꯤ ꯊꯕꯛ ꯃꯄꯨ ꯇꯥꯗꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯊꯥꯒꯤ ꯈꯨꯠꯁꯨꯃꯟ ꯄꯤꯔꯛꯏ꯫ ꯑꯗꯒꯤ ꯊꯕꯛ ꯃꯄꯨ ꯇꯥꯗꯗꯨꯅ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯔꯒꯨꯝꯁꯤ ꯍꯌꯦꯡꯗꯩ ꯉꯟꯇꯥ ꯍꯧꯔꯁꯤ ꯍꯥꯏꯕꯗꯒꯤꯅꯦ ꯌꯨꯝꯗ ꯍꯜꯂꯛꯑꯕꯅꯤ꯫ ꯏꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯃꯈꯣꯏ ꯃꯄꯥ꯫ ꯍꯟꯗꯛꯇꯤ ꯆꯥꯛꯀꯧꯕ ꯅꯪꯅꯕ ꯈꯨꯠꯁꯨꯃꯟ ꯄꯤꯕꯤꯔꯛꯄꯁꯦ꯫ ꯑꯗꯨꯅꯤ ꯅꯨꯄꯤ ꯑꯩꯗꯤ ꯆꯥꯛꯀꯧꯕ ꯃꯇꯨꯡ ꯄꯤꯔꯛꯑꯕꯗꯤ ꯍꯥꯏꯗꯨꯅ ꯃꯊꯥꯕꯨ ꯁꯥꯎꯔꯕꯅꯤ꯫ ꯂꯥꯏꯔꯕ ꯁꯨꯔꯒ ꯆꯥꯖꯕ ꯑꯩꯈꯣꯏꯒꯤꯗꯤ ꯁꯨꯃꯥꯏꯅ ꯀꯨꯝꯍꯩ ꯍꯔꯥꯎ ꯃꯇꯝꯗ ꯈꯨꯠꯁꯨꯃꯟ ꯐꯪꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗꯦ꯫ ꯅꯍꯥꯟꯒꯤ ꯋꯥꯅ ꯊꯕꯛ ꯁꯨꯔꯨꯕꯗꯣ ꯈꯨꯠꯁꯨꯃꯟ ꯐꯪꯕꯗ ꯋꯥꯕꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ꯫ ꯃꯥꯅꯦ ꯃꯈꯣꯏ ꯃꯄꯥ꯫ ꯀꯅꯥ ꯑꯃꯗꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯕꯨ ꯃꯣꯏꯒꯤ ꯃꯤꯅꯥꯏꯒꯨꯝꯅ ꯊꯕꯛ ꯁꯤꯖꯤꯟꯅꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯄꯤꯔꯝꯗꯥꯏꯗ ꯑꯗꯨ ꯑꯗꯥ ꯇꯧꯗꯨꯅ ꯇꯥꯠ ꯄꯥꯠ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯃꯠꯄꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯅꯤ꯫ ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯈꯣꯏꯁꯨ ꯃꯗꯨꯒꯤ ꯃꯍꯩ ꯁꯣꯏꯗꯅ ꯐꯪꯅꯤ꯫ ꯑꯗꯨ ꯐꯔꯦꯁꯦ ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯤ꯫ ꯏꯆꯥ ꯊꯣꯏꯕꯗꯤ ꯀꯥꯏꯗ ꯆꯠꯈ꯭ꯔꯦ? ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕꯅꯦ꯫ ꯑꯋꯥꯡ ꯊꯪꯕꯒꯤꯁꯤꯗ ꯁꯥꯟꯅꯕ ꯆꯠꯂꯝꯒꯅꯤ꯫ ꯐꯔꯦ ꯉꯁꯤꯗꯤ ꯁꯦꯜ ꯐꯪꯉꯕꯅꯤꯅ ꯉꯥ ꯆꯥꯁꯤ ꯅꯨꯄꯤ꯫ ꯑꯩ ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎꯕ ꯊꯣꯛꯎꯒꯦ꯫ ꯉꯥ ꯃꯆꯥ ꯑꯃꯇꯪ ꯌꯦꯡꯉꯨꯒꯦ ꯅꯪ ꯍꯥꯎꯅ ꯊꯣꯡꯉꯨ꯫ ꯑꯍꯣꯏ ꯃꯈꯣꯏ ꯃꯄꯥ ꯑꯩꯁꯨ ꯆꯦꯟꯈꯩꯔꯤꯕꯁꯦ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯃꯝꯃꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯏꯆꯥ ꯊꯣꯏꯕꯅ ꯍꯔꯥꯎꯖꯔꯅꯤꯗ꯫ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯏꯃꯥ ꯉꯥ ꯊꯣꯡꯕ ꯆꯥꯁꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯁꯤꯒꯤ ꯁꯦꯜꯁꯦ ꯊꯝꯖꯤꯜꯂꯣ꯫ ꯍꯌꯦꯡ ꯅꯃꯥꯅ ꯆꯥꯛꯀꯩꯊꯦꯜ ꯆꯠꯇꯨꯅ ꯆꯥꯛꯀꯧꯕꯒꯤ ꯀꯔꯤꯅꯣ ꯈꯔ ꯂꯩꯔꯣ꯫ ꯑꯗꯨꯒ ꯑꯔꯦꯝꯕ ꯁꯦꯜꯗꯣ ꯅꯤꯡꯊꯤꯅ ꯊꯝꯖꯤꯜꯂꯣ꯫ ꯂꯩꯍꯥꯎ ꯃꯥꯒꯤ ꯅꯨꯄꯥꯗꯒꯤ ꯁꯦꯜꯗꯨ ꯍꯔꯥꯎꯅ ꯂꯧꯏ ꯑꯗꯨꯒ ꯑꯍꯣꯏ ꯃꯈꯣꯏ ꯃꯄꯥ꯫ ꯈꯣꯡꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯍꯔꯥꯎꯕꯒꯤ ꯃꯃꯤꯗꯨ ꯎꯕꯗ ꯃꯊꯃꯣꯏꯗꯨ ꯄꯦꯟꯖꯩ꯫ ꯑꯁꯨꯝꯅ ꯑꯔꯩꯕ ꯈꯔꯅ ꯄꯦꯟꯊꯣꯛꯆꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯏꯃꯨꯡꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯅꯣꯡꯗꯝ ꯈꯣꯟꯅ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯈꯣꯡꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯕꯁꯨ ꯃꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯏꯁꯣꯔ ꯃꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯕ ꯐꯥꯎꯏ꯫ ꯀꯔꯤꯒꯤꯗꯃꯛ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗ ꯑꯁꯤꯒꯨꯝꯕ ꯆꯩꯅꯥ ꯑꯃꯃꯨꯛ ꯍꯥꯞꯄꯤꯔꯤꯕꯅꯣ ꯍꯥꯏꯅ꯫ ꯁꯣꯝꯗ ꯂꯧꯕꯨꯛꯇꯅꯤ ꯃꯌꯥꯝꯁꯤꯡꯗꯨ ꯂꯧ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯎꯔꯨꯝ ꯊꯤꯗꯨꯅ ꯄꯣꯊꯥꯅꯔꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯊꯝꯕꯧꯁꯨ ꯃꯥꯒꯤ ꯂꯧꯐꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯀꯩꯅꯣ ꯃꯌꯣ ꯂꯧ ꯁꯨꯕ ꯂꯣꯏꯔꯕꯣ? ꯁꯤꯗ ꯂꯣꯏꯅ ꯐꯝꯗꯅ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯑꯌꯤꯡꯕꯤꯅ ꯈꯨꯔꯥ ꯍꯧꯖꯤꯛꯇ ꯂꯣꯏꯕꯗ ꯉꯥꯏꯔꯤ꯫ ꯑꯗꯨꯒꯤ ꯋꯥꯃꯟꯗꯅ ꯄꯣꯊꯥꯔꯝꯃꯤꯕꯅꯤ꯫ ꯁꯥꯒ ꯁꯥꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯋꯥꯕꯅ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏꯒꯤ ꯈꯨꯂꯪ ꯁꯦꯜꯗꯨ ꯄꯤꯔꯒꯦ꯫ ꯂꯨꯄꯥ 50 ꯄꯤꯔꯒꯦꯀꯣ꯫ ꯂꯧ ꯀꯨꯝꯕꯤ ꯃꯌꯥꯝꯗꯣ ꯌꯥꯝꯃꯟꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯏ꯫ ꯑꯌꯤꯡꯕꯤꯅ ꯈꯨꯔꯥ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ꯫ ꯍꯧꯖꯤꯛ 60 ꯂꯣꯏ ꯌꯧꯅꯔꯕꯅꯤ꯫ ꯂꯨꯄꯥ 10ꯗꯪꯒ ꯍꯥꯞꯄꯤꯔꯛꯑꯣ꯫ ꯂꯨꯄꯥ 50ꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯅ ꯁꯥꯎꯅꯕ ꯇꯥꯔꯦ꯫ ꯂꯨꯄꯥ 50ꯁꯤ ꯌꯥꯔꯕꯅꯤꯅ ꯑꯩꯅ ꯄꯤꯔꯤꯕꯁꯦ ꯌꯥꯝꯕꯨ ꯌꯥꯝꯃꯜꯂꯕꯅꯤ꯫ ꯀꯩꯁꯨ ꯀꯨꯏꯕꯁꯨ ꯅꯠꯇꯦ꯫ ꯑꯍꯟ ꯅꯨꯄꯤ ꯑꯃꯅ ꯍꯩ ꯊꯝꯕꯧ ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯥꯏꯒꯅꯨ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯋꯥꯅ ꯁꯨꯔꯒ ꯈꯨꯠꯁꯨꯃꯟ ꯑꯗꯨꯗꯤ ꯃꯇꯤꯛ ꯆꯥꯅ ꯄꯤꯌꯨꯗꯅ ꯅꯪꯁꯨ꯫ ꯂꯨꯄꯥ 50ꯗꯨꯗꯤ ꯌꯥꯝꯃꯟꯗꯦ ꯈꯔ ꯍꯥꯞꯄꯨ꯫ ꯏꯅꯦ ꯉꯁꯤꯒꯤꯗꯤ ꯁꯤꯅ ꯑꯗꯨꯝ ꯌꯥꯍꯜꯂꯁꯤ꯫ ꯑꯩꯅ ꯈꯪꯅ ꯄꯤꯔꯕꯅꯤ꯫ ꯑꯩ ꯃꯊꯪꯗ ꯁꯣꯏꯗꯅ ꯍꯥꯞꯄꯒꯦ꯫ ꯁꯦꯜꯁꯤꯗ ꯂꯩꯔꯁꯤ ꯅꯣꯏ ꯃꯌꯥꯝ ꯌꯦꯟꯅꯔꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯑꯗꯨ ꯊꯅꯝꯂꯒ ꯊꯝꯕꯧ ꯊꯨꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤ ꯊꯝꯕꯧ ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ꯫ ꯊꯕꯛ ꯁꯨꯍꯜꯂꯝꯗꯥꯏꯗꯗꯤ ꯁꯦꯜ ꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤꯕꯨ ꯃꯤꯅꯥꯏ ꯑꯃꯒꯨꯝ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯃꯥꯒꯤ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯒ ꯊꯕꯛꯇꯨꯒ ꯆꯥꯟꯅꯗꯅ ꯁꯦꯜ ꯈꯖꯤꯛ ꯄꯤꯕ꯫ ꯑꯍꯟ ꯅꯨꯄꯤ ꯑꯃꯅ ꯅꯨꯡꯉꯥꯏꯗꯀꯣ ꯅꯣꯏꯅ ꯅꯨꯡꯉꯥꯏꯕꯁꯦ꯫ ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯔꯦ ꯍꯥꯏꯗꯨꯅ ꯅꯣꯏꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯔꯤꯕ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯑꯌꯨꯛꯇꯒꯤ ꯁꯨꯔꯤꯕꯁꯦ ꯂꯨꯄꯥ 50 ꯈꯛꯀꯤ ꯑꯣꯏꯔꯦ꯫ ꯐꯠꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯏꯅꯥꯛ ꯈꯨꯟꯕ ꯅꯣꯏꯁꯦ꯫ ꯑꯌꯤꯡꯕꯤꯅ ꯏꯅꯦ ꯃꯇꯨꯡꯗꯤ ꯃꯥꯒꯤ ꯊꯝꯕꯧ ꯍꯥꯏꯕꯁꯤꯒꯤ ꯊꯕꯛꯀꯅꯦ ꯁꯨꯡꯁꯨ ꯁꯨꯔꯣꯏꯁꯤꯀꯣ꯫ ꯑꯩ ꯆꯔꯥ ꯍꯦꯜꯂꯕꯁꯨꯅꯦ ꯃꯥꯒꯤ ꯊꯕꯛꯇꯤ ꯄꯨꯟꯁꯤꯒꯤ ꯁꯨꯔꯔꯣꯏ꯫ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯥꯕꯨ ꯅꯍꯥꯟ ꯈꯨꯂꯪ ꯅꯦꯛꯄ ꯂꯥꯛꯄꯗꯗꯤ ꯁꯦꯜ ꯃꯇꯤꯛ ꯆꯥꯅ ꯄꯤꯅꯤ ꯍꯥꯏꯗꯅ ꯃꯆꯤꯟꯃꯛꯅ ꯍꯥꯏꯔꯝꯃꯤꯕꯅꯤꯅꯦ꯫ ꯑꯌꯤꯡꯕꯤ ꯅꯪꯁꯨ ꯇꯥꯍꯧꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯍꯧꯖꯤꯛꯇꯅ ꯃꯆꯤꯜ ꯑꯁꯤ ꯀꯌꯥꯗ ꯊꯤꯔꯤꯅꯣ ꯌꯦꯡꯉꯣꯕ꯫ ꯑꯩꯁꯨ ꯉꯁꯥꯏꯅꯗꯤ ꯁꯤ ꯇꯧꯔꯅꯤꯁꯦ ꯑꯗꯨꯝ ꯈꯪꯉꯕꯅꯤ꯫ ꯑꯗ ꯁꯦꯜ ꯂꯩꯃꯟꯗꯕꯒꯤ ꯂꯥꯛꯑꯕꯅꯤ꯫ ꯁꯦꯜꯁꯦ ꯑꯩ ꯍꯦꯛꯇ ꯌꯦꯟꯊꯣꯔꯛꯑꯒꯦ꯫ ꯏꯅꯦ ꯁꯤꯅ ꯏꯅꯦꯒꯤ ꯁꯔꯨꯛ ꯑꯗꯨꯒ ꯂꯩꯍꯥꯎ ꯁꯤꯅ ꯅꯪꯒꯤ꯫ ꯃꯌꯥꯝ ꯑꯇꯩꯁꯨ ꯂꯣꯏ ꯐꯪꯅꯔꯦꯀꯣ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫
ꯈꯣꯝꯕ ꯁꯪꯒꯣꯏ ꯃꯆꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯇꯣꯝꯆꯧ ꯆꯪꯉꯛꯏ꯫ ꯑꯦ ꯈꯨꯔꯥ ꯂꯥꯛꯄꯤꯔꯦ꯫ ꯆꯪꯕꯤꯔꯣ ꯆꯪꯕꯤꯔꯣ ꯈꯨꯔꯥ꯫ ꯍꯣꯏꯅꯦ ꯅꯪ ꯈꯨꯔꯥ ꯂꯥꯛꯏꯅꯦ꯫ ꯈꯣꯝꯕ ꯅꯪꯕꯨ ꯅꯈꯣꯡꯗꯨ ꯈꯔ ꯐꯔꯕꯣ? ꯈꯨꯔꯥ ꯍꯥꯃꯨ ꯍꯥꯃꯨ ꯍꯥꯏꯗꯨꯅꯤꯗ ꯐꯔꯛꯀꯗꯧꯕꯕꯨ ꯃꯥꯟꯗ꯭ꯔꯦꯗ꯫ ꯑꯗꯣ ꯈꯨꯔꯥ ꯑꯩ ꯐꯤꯗꯥꯛ ꯑꯃꯨꯛꯇ ꯂꯧꯊꯣꯛꯈꯤꯒꯦ꯫ ꯂꯧꯔꯨꯔꯅꯨꯗ ꯌꯥꯔꯅꯤ ꯅꯪ ꯋꯥꯅꯕꯅꯤ꯫ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯦꯞꯄꯒꯦ꯫ ꯑꯗꯣ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯍꯟꯗꯛꯇꯤ ꯅꯣꯏꯗ ꯂꯩꯈꯤꯕ ꯁꯦꯜꯗꯨ ꯑꯩ ꯄꯥꯝꯃꯤꯅꯦ꯫ ꯌꯥꯔꯒꯗꯤ ꯈꯔ ꯊꯨꯅ ꯄꯤꯅꯕ ꯇꯧꯔꯣ꯫ ꯈꯨꯔꯥ ꯑꯩꯕꯨ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯉꯥꯏꯕꯤꯕꯒꯤ ꯉꯥꯏꯕꯤꯕ ꯃꯇꯝ ꯈꯤꯇꯪꯒ ꯉꯥꯏꯕꯤꯔꯣ ꯈꯨꯔꯥ꯫ ꯈꯣꯝꯕ ꯀꯨꯏꯃꯜꯂꯦꯅ ꯑꯩꯅ ꯉꯥꯏꯔꯛꯏꯕꯁꯦ꯫ ꯁꯦꯟꯗꯣꯏꯁꯨ ꯆꯥꯡ ꯅꯥꯏꯅ ꯍꯨꯜꯂꯛꯄ ꯅꯠꯇꯦ꯫ ꯈꯨꯔꯥ ꯑꯩꯁꯨ ꯑꯩꯒꯤ ꯐꯤꯕꯝꯁꯤꯒ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯅ ꯊꯕꯛ ꯁꯨꯕꯁꯤꯗ ꯉꯝꯂꯕꯗꯤ ꯈꯨꯔꯥꯒꯤ ꯁꯦꯜꯗꯣ ꯅꯍꯥꯟꯅ ꯁꯤꯡꯕ ꯂꯣꯏꯔꯝꯃꯗꯧꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯁꯨꯔꯤꯅꯤ ꯇꯧꯔꯤꯕꯁꯤꯅ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯑꯣꯏꯔꯦ꯫ ꯈꯪꯗꯦ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯤꯗꯅ ꯑꯩꯒꯤꯗꯤ ꯁꯦꯜꯗꯣ ꯃꯥꯡꯕ ꯌꯥꯔꯣꯏ꯫ ꯅꯣꯏꯅ ꯁꯤꯡꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯒꯅ ꯅꯣꯏꯒꯤ ꯃꯈꯥ ꯊꯪꯕꯒꯤ ꯍꯤꯡꯈꯣꯜꯁꯦ ꯑꯩ ꯂꯧꯔꯒꯦ꯫ ꯅꯪ ꯈꯨꯔꯥꯗ ꯃꯤꯡ ꯑꯣꯜꯂꯣ꯫ ꯈꯨꯔꯥ ꯃꯇꯝ ꯈꯤꯇꯪꯗꯤ ꯌꯦꯡꯕꯤꯈꯣ꯫ ꯑꯩ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯃꯨꯛꯇ ꯇꯥꯟꯅꯖꯔꯛꯈꯤꯒꯦ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯅꯣꯏꯁꯨ ꯈꯟꯅꯍꯧꯔꯣ꯫ ꯈꯣꯝꯕ ꯑꯩꯗꯤ ꯑꯊꯨꯕꯗ ꯋꯥ ꯂꯩꯈꯥꯏ ꯇꯥꯕꯗꯤ ꯄꯥꯝꯃꯤꯀꯣ꯫ ꯍꯣꯏ ꯈꯨꯔꯥ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯦ꯫ ꯇꯣꯝꯆꯧ ꯃꯥꯗꯤ ꯍꯥꯏꯗꯧꯕ ꯈꯔ ꯍꯥꯏꯔꯝꯃꯒ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯣꯛꯈꯤ꯫ ꯈꯣꯝꯕ ꯃꯥꯗꯤ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯃ ꯍꯥꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯍꯥꯎ ꯆꯥꯛ ꯊꯣꯡꯉꯤ꯫ ꯈꯣꯝꯕ ꯉꯁꯥꯏꯒꯤ ꯋꯥꯗꯨ ꯇꯞꯅ ꯍꯧꯗꯣꯔꯛꯏ꯫ ꯅꯨꯄꯤ ꯉꯁꯥꯏ ꯈꯨꯔꯥ ꯇꯣꯝꯆꯧꯗꯨ ꯂꯥꯛꯑꯝꯃꯤ꯫ ꯈꯨꯔꯥ ꯇꯣꯝꯆꯧ ꯂꯥꯛꯑꯝꯃꯦꯕ? ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯃꯈꯣꯏ ꯃꯄꯥ? ꯀꯨꯏꯔꯦ ꯃꯊꯣꯏ ꯄꯤꯗꯕꯁꯨ꯫ ꯈꯨꯔꯥꯗꯨ ꯁꯥꯎꯔꯝꯕ꯭ꯔꯣ? ꯁꯦꯜꯗꯣ ꯑꯊꯨꯕꯗ ꯄꯤꯅꯕ ꯇꯧꯔꯣ ꯅꯠꯇ꯭ꯔꯒ ꯃꯈꯥ ꯊꯪꯕꯒꯤ ꯍꯤꯡꯈꯣꯜꯁꯦ ꯑꯣꯏꯅ ꯂꯧꯔꯒꯦ꯫ ꯃꯉꯣꯟꯗ ꯃꯤꯡ ꯄꯥꯜꯂꯣ ꯍꯥꯏꯔꯝꯃꯦ꯫ ꯀꯩꯅꯣ ꯃꯇꯝ ꯈꯤꯇꯪꯒ ꯌꯦꯡꯕꯤꯌꯨ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯈꯨꯔꯥꯗꯨꯕꯣ? ꯃꯈꯣꯏ ꯃꯄꯥ ꯍꯤꯡꯈꯣꯜ ꯂꯧꯕ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏꯗꯨꯕꯣ? ꯃꯇꯝ ꯈꯔ ꯉꯥꯏꯌꯨ ꯍꯥꯏꯔꯕꯁꯨ ꯃꯇꯝꯗꯣ ꯑꯃꯨꯛ ꯌꯧꯔꯒ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯑꯩꯈꯣꯏꯅ ꯄꯤꯗꯣꯏꯁꯤꯕꯣ? ꯁꯦꯜꯗꯣ ꯃꯊꯣꯏꯒ ꯀꯩꯒ ꯌꯧꯔꯝꯃꯅꯤ꯫ ꯅꯪ ꯑꯩꯅ ꯄꯤꯕ ꯉꯝꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯤ ꯇꯧꯔꯤꯕꯁꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝꯁꯤꯅ꯫ ꯂꯩꯍꯥꯎꯁꯨ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯑꯆꯨꯝꯕꯅꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯁꯨ꯫ ꯅꯣꯡꯃꯒꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯑꯗꯨ ꯋꯥꯅ ꯍꯣꯠꯅꯔꯤꯕ ꯃꯊꯛ ꯑꯗꯨꯗ ꯃꯤꯒꯤ ꯁꯦꯜ ꯑꯃꯨꯛ ꯁꯤꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯁꯦꯜ ꯐꯅ ꯇꯣꯜꯂꯕꯁꯨ ꯀꯅꯥꯅꯕꯨ ꯃꯁꯥꯒꯤ ꯍꯤꯡꯈꯣꯜꯕꯨ ꯃꯤꯉꯣꯟꯗ ꯄꯤꯅꯤꯡꯕ ꯐꯥꯎꯒꯅꯤ? ꯃꯈꯣꯏ ꯃꯄꯥ ꯑꯩ ꯍꯌꯦꯡꯗꯣ ꯌꯨꯝꯗ ꯑꯝꯇ ꯆꯠꯂꯨꯒꯦ꯫ ꯏꯃꯥꯒ ꯇꯥꯆꯧꯒꯗ ꯑꯝꯇ ꯇꯥꯟꯅꯔꯨꯒꯦ꯫ ꯆꯠꯂꯨꯔꯅꯨꯗ ꯅꯨꯄꯤ꯫ ꯌꯨꯝꯗ ꯏꯃꯥ ꯍꯣꯏ ꯏꯕꯥ ꯍꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩ ꯏꯀꯥꯏꯁꯦ꯫ ꯃꯣꯏꯁꯨ ꯑꯃꯨꯛ ꯀꯣꯛ ꯁꯥꯅꯕꯅꯦ꯫ ꯑꯗꯨꯏ ꯁꯔꯨꯛ ꯍꯤꯡꯈꯣꯜꯁꯦ ꯌꯣꯟꯈꯤꯕꯅ ꯐꯔꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯍꯥꯎ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯁꯨꯃꯥꯡꯗ ꯅꯥꯄꯤ ꯐꯣꯏꯔꯝꯕ ꯃꯃꯥꯕꯨ ꯀꯧꯏ꯫ ꯏꯃꯥ ꯑꯩ ꯂꯥꯛꯏꯌꯦ꯫ ꯍꯩꯃꯥ ꯂꯩꯍꯥꯎ ꯅꯪ ꯂꯥꯛꯏꯕ꯭ꯔꯣ? ꯅꯪ ꯅꯊꯟꯗꯔꯣ? ꯏꯁꯨꯗꯤ ꯌꯥꯎꯔꯛꯇ꯭ꯔꯣ? ꯌꯥꯎꯔꯛꯇꯦ ꯏꯃꯥ꯫ ꯑꯉꯥꯡꯗꯣ ꯃꯄꯥꯒ ꯂꯩꯍꯧꯔꯦ꯫ ꯏꯁꯨꯗ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯀꯣꯛ ꯄꯨꯕꯤꯔꯛꯄ ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯏꯃꯥ ꯑꯩ ꯌꯥꯝ ꯀꯨꯏꯅꯒ ꯂꯩꯗꯧ ꯅꯠꯇꯦ꯫ ꯋꯥꯔꯤ ꯑꯔꯨꯕ ꯑꯃꯇ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯅꯦ꯫ ꯀꯩ ꯋꯥꯔꯤꯅꯣ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯕꯣ? ꯃꯊꯥ ꯑꯗꯨꯛ ꯁꯥꯅ ꯂꯥꯛꯏꯗꯨꯕꯣ? ꯇꯥꯆꯧꯗꯤ ꯂꯩꯈꯤꯕ꯭ꯔꯣ ꯏꯃꯥ? ꯅꯪ ꯇꯥꯆꯧꯗꯤ ꯂꯩꯇꯤꯌꯦ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯅꯦ꯫ ꯏꯃꯥ ꯑꯩ ꯇꯥꯆꯧꯗꯒꯤ ꯁꯦꯜ ꯈꯤꯇ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯇꯥꯔꯤꯕ ꯇꯔꯨꯕꯤ ꯃꯄꯥꯟꯗ ꯐꯠ ꯊꯣꯛꯂꯛꯇꯨꯅ ꯂꯩꯍꯥꯎ ꯅꯪꯅ ꯁꯦꯜ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏꯁꯨ ꯂꯩꯇꯦ꯫ ꯅꯪ ꯇꯥꯆꯧꯁꯨ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯊꯥ ꯌꯥꯝ ꯁꯥꯔꯤ꯫ ꯏꯅꯝꯃ ꯑꯩ ꯁꯦꯜꯗꯣ ꯁꯤꯡꯉꯛꯑꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯃꯤꯒꯤ ꯑꯊꯨꯕꯒꯤꯁꯤ ꯄꯤꯈ꯭ꯔꯒ ꯇꯥꯆꯧꯗꯒꯤ ꯂꯧꯕ ꯁꯦꯜꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯄꯤꯔꯛꯀꯦ ꯇꯧꯕꯅꯤ꯫ ꯍꯣ ꯑꯗꯨꯕꯨꯅꯦ ꯑꯩꯅ ꯂꯩꯇꯦ ꯍꯥꯏꯔꯤꯕꯁꯦ꯫ ꯂꯩꯇꯕꯕꯨ ꯀꯗꯥꯏꯗꯒꯤ ꯀꯣꯠꯂꯨꯒꯗꯧꯔꯤꯒꯦ? ꯃꯧ ꯑꯆꯧꯕꯒꯤꯁꯨ ꯋꯥ ꯑꯃꯗ ꯇꯥꯈꯤꯒꯦꯗꯅ꯫ ꯅꯪꯅ ꯍꯦꯛꯇ ꯇꯨꯕꯠ ꯀꯛꯊꯠꯄꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ꯫ ꯅꯆꯟꯁꯦ ꯑꯇꯣꯞꯄꯁꯨ ꯅꯠꯇꯦ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤꯒꯦ? ꯑꯩꯁꯨ ꯈꯪꯉꯦ ꯃꯥ ꯑꯇꯣꯞꯄ ꯅꯠꯇꯦ ꯍꯥꯏꯕ꯫ ꯑꯗꯣ ꯁꯦꯜ ꯂꯩꯇ꯭ꯔꯒꯕꯨ ꯀꯗꯥꯏꯗꯒꯤ ꯀꯣꯠꯂꯁꯨ ꯍꯥꯏꯕꯅꯣ? ꯏꯃꯥꯅ ꯌꯥꯝ ꯄꯤꯅꯤꯡꯉꯒꯅ ꯏꯃꯥ ꯑꯗꯨꯝ ꯄꯤꯕꯤꯔꯣ꯫ ꯑꯩꯈꯣꯏꯗꯗꯤ ꯍꯥꯏꯕꯤꯔꯛꯑꯅꯨ꯫ ꯃꯉꯣꯟꯗ ꯄꯤꯅꯕ ꯁꯦꯜꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯣꯕꯥ ꯅꯣꯏꯗ ꯂꯩꯇ꯭ꯔꯕꯁꯨ ꯑꯆꯧꯕꯒ ꯇꯥꯟꯅꯔꯒ ꯀꯅꯥꯗꯒꯤꯅꯣ ꯈꯔ ꯍꯪꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯤ ꯌꯥꯏꯗꯅ꯫ ꯃꯥꯁꯨ ꯁꯤꯡꯒꯦ ꯍꯥꯏꯔꯤꯗꯅ ꯍꯤꯡꯈꯣꯜ ꯃꯆꯦꯠꯇꯣ ꯌꯣꯟꯒꯗꯕꯩ ꯁꯔꯨꯛꯄꯨꯗꯤ꯫
ꯍꯔꯦ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯍꯜꯂꯒ ꯍꯌꯦꯡ ꯃꯥꯅ ꯁꯤꯡꯕ ꯉꯝꯗ꯭ꯔꯒ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯁꯤꯡꯉꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯃꯥꯒꯤꯗꯨꯕꯣ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯗꯁꯥ ꯇꯥꯎ ꯍꯥꯏꯔꯕ ꯂꯩꯍꯥꯎ ꯃꯅꯝꯃꯒꯤ ꯃꯇꯧꯗꯨ ꯀꯨꯏꯅ ꯂꯩꯕ ꯇꯜꯂꯗꯨꯅ ꯏꯃꯥ ꯑꯩ ꯆꯠꯂꯒꯦ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ ꯑꯩ ꯇꯥꯆꯧ ꯍꯣꯏ ꯏꯅꯝꯃ ꯍꯣꯏꯗ ꯃꯊꯥ ꯑꯃꯨꯛ ꯁꯥꯍꯟꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯅꯪ ꯇꯥꯆꯧ ꯂꯥꯛꯑꯒ ꯍꯥꯏꯅꯈꯤꯁꯦ ꯂꯩꯍꯥꯎ ꯅꯪꯕꯨ ꯉꯥꯏꯈꯣꯅꯦ ꯍꯩꯃꯥ ꯂꯩꯍꯥꯎ ꯆꯠꯈ꯭ꯔꯦꯅꯦꯍꯦ ꯀꯅꯥꯅꯕꯨ ꯅꯨꯡꯁꯤꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯦ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯁꯦꯜ ꯍꯥꯏꯗꯅ ꯃꯧ ꯅꯪꯁꯨ ꯈꯔ ꯍꯦꯟꯃꯜꯂꯤ ꯅꯆꯟꯁꯦ ꯑꯇꯣꯞꯄꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯗ ꯍꯪꯗꯅ ꯀꯅꯥꯗ ꯍꯪꯅꯤ ꯑꯩꯈꯣꯏ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯒꯦ ꯍꯣ ꯑꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯃꯃꯝ ꯂꯣꯏꯅ ꯄꯥꯟꯅꯔꯕꯅꯤ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯅꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯁꯥꯗꯅ ꯃꯤꯒꯤ ꯋꯥꯕꯤꯗꯅ ꯁꯨꯝ ꯂꯩꯔꯗꯤ ꯀꯃꯥꯏ ꯌꯥꯗꯧꯔꯤꯒꯦ ꯃꯁꯤꯒꯤ ꯃꯧꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯅ ꯂꯩꯍꯥꯎ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯥ ꯃꯊ꯭ꯋꯥꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯊꯥꯔꯣꯅ ꯂꯩꯍꯥꯎ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯤꯅꯣ ꯍꯩꯃꯥ ꯂꯩꯍꯥꯎꯁꯦ ꯃꯤꯅ ꯀꯧꯔꯤꯒꯁꯤ ꯈꯨꯝꯗꯦꯃꯤ ꯍꯣ ꯂꯩꯍꯥꯎ ꯏꯆꯦ ꯊꯥꯔꯣ ꯑꯩꯕꯨ ꯀꯧꯕ꯭ꯔꯣ ꯍꯣꯏꯅꯦ ꯀꯧꯋꯦ ꯀꯩꯗꯧꯔꯒꯦ ꯂꯩꯍꯥꯎ ꯅꯪꯕꯣ ꯏꯆꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯂꯩꯍꯥꯎ ꯅꯪ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯩ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ ꯏꯆꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯣ ꯏꯆꯦꯁꯨ ꯈꯪꯉꯤ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯗꯅ ꯅꯪꯅ ꯑꯗꯨꯝꯅ ꯋꯥꯅ ꯂꯩꯗꯧ ꯁꯔꯨꯛ ꯍꯌꯦꯡꯗꯒꯤ ꯏꯆꯦꯒ ꯄꯨꯟꯅ ꯀꯩꯊꯦꯜꯗ ꯄꯣꯠꯐꯝ ꯊꯣꯛꯁꯤ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅꯕꯨ ꯆꯥꯂꯕꯗꯤꯅꯦ ꯁꯦꯟꯗꯣꯡ ꯂꯩꯈ꯭ꯔꯕꯖꯥꯠꯅꯤ ꯅꯪꯅ ꯋꯥꯅ ꯑꯐꯪꯕ ꯊꯕꯛ ꯊꯤꯗꯅ ꯃꯤꯒꯤ ꯈꯗꯥꯡ ꯃꯈꯥꯗ ꯊꯕꯛ ꯁꯨꯗꯧ ꯁꯔꯨꯛꯄꯨꯗꯤ ꯏꯆꯦꯅ ꯍꯥꯏꯔꯤꯁꯤꯅ ꯐꯗꯣꯏꯅꯤ ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯏꯆꯦ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯃꯤꯅ ꯂꯣꯏꯅ ꯀꯩꯊꯦꯜ ꯊꯣꯛꯅꯔꯤꯕꯁꯤꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯂꯣꯏ ꯄꯨꯔꯤꯕꯅꯤ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯃꯈꯣꯏ ꯃꯄꯥꯒ ꯑꯝꯇ ꯇꯥꯟꯅꯔꯛꯈꯤꯒꯦ ꯇꯥꯟꯅꯔꯣ ꯅꯪꯅ ꯌꯥꯔꯗꯤ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯆꯠꯁꯤ ꯑꯍꯣꯏ ꯏꯆꯦ ꯂꯩꯍꯥꯎ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤ ꯌꯨꯝ ꯌꯧꯔꯗꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯇꯝꯖꯩ ꯑꯗꯨꯗꯤ ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯩ ꯈꯜꯂꯤꯒꯦ ꯊꯣꯛꯑꯒꯦ ꯈꯜꯂꯕꯣ ꯃꯈꯣꯏ ꯃꯄꯥ ꯃꯇꯝ ꯈꯔ ꯑꯣꯏꯔꯕꯁꯨ ꯑꯩ ꯀꯩꯊꯦꯜ ꯊꯣꯛꯑꯒꯦ ꯈꯜꯂꯤ ꯏꯆꯦ ꯊꯥꯔꯣꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯗꯣ ꯅꯪꯗꯤ ꯉꯥꯗꯤ ꯀꯗꯥꯏꯗꯒꯤ ꯇꯦꯛꯄ ꯇꯥꯔꯦ ꯏꯆꯦ ꯊꯥꯔꯣ ꯍꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯂꯧꯐꯝ ꯂꯩꯕ ꯃꯥꯜꯂꯦ ꯑꯌꯨꯛ ꯉꯟꯇꯥꯅ ꯑꯗꯨꯝ ꯉꯥ ꯊꯥꯕ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯃꯗꯨꯗꯒꯤ ꯍꯦꯛꯇ ꯂꯧꯔꯒꯦ ꯈꯣꯝꯕ ꯃꯥꯗꯤ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯃꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯀꯩꯊꯦꯜ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯏꯃꯨꯡꯒꯤ ꯐꯤꯕꯝꯅ ꯑꯁꯤ ꯌꯧꯅ ꯁꯣꯛꯊꯔꯒꯕꯨ ꯐꯔꯦ ꯅꯪꯅꯕꯨ ꯊꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯑꯁꯨꯝꯅ ꯂꯩꯍꯥꯎ ꯊꯥꯔꯣꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯀꯩꯊꯦꯜ ꯊꯣꯛꯄ ꯍꯧꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯀꯩꯊꯦꯜ ꯍꯥꯏꯕꯁꯤꯗꯕꯨ ꯃꯈꯜꯒꯤ ꯃꯤ ꯂꯣꯏꯅ ꯁꯨꯕ ꯃꯐꯝꯅꯤ ꯀꯩꯊꯦꯜꯗꯅꯤ ꯀꯨꯟꯖꯣ ꯍꯥꯏꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯎꯕ ꯌꯥꯗꯕꯗꯨ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯑꯝꯃꯤ ꯀꯨꯟꯖꯣ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯦꯊꯕꯤꯒꯤ ꯄꯣꯠꯐꯝꯗꯒꯤ ꯈꯛꯇꯅꯤ ꯃꯥꯅ ꯂꯩꯔꯤꯕ ꯉꯁꯤꯁꯨ ꯀꯦꯊꯕꯤꯒꯤ ꯄꯣꯠꯐꯝꯗꯅꯤ ꯀꯦꯊꯕꯤꯅ ꯍꯩꯃꯥ ꯇꯥꯗ ꯉꯔꯥꯡ ꯅꯍꯥꯟꯗꯤ ꯑꯩꯒꯤ ꯄꯣꯠꯐꯝꯁꯤꯗ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯦ ꯀꯦꯊꯕꯤ ꯑꯩꯁꯤ ꯍꯟꯗꯛꯁꯦ ꯊꯕꯛ ꯈꯔ ꯂꯩꯕ ꯑꯗꯨꯒꯤ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯕ ꯁꯤꯗꯩꯗꯤ ꯇꯣꯏꯅ ꯂꯥꯛꯑꯗꯧꯅꯤꯗ ꯍꯣꯏꯅꯦ ꯇꯥꯗ ꯍꯣꯏꯅ ꯂꯥꯛꯄꯤꯗ꯭ꯔꯗꯤ ꯑꯩꯈꯣꯏꯁꯦ ꯆꯔꯥ ꯍꯦꯟꯗꯣꯏꯅꯦꯕ ꯑꯗꯣ ꯇꯥꯗ ꯉꯁꯤꯗꯤ ꯀꯔꯤ ꯍꯦꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯍꯥꯞꯄꯛꯑꯣ ꯍꯥꯏꯅꯣ ꯀꯦꯊꯕꯤ ꯅꯪꯒꯤ ꯍꯦꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡꯁꯤꯗꯤ ꯂꯣꯏꯅꯕꯨ ꯈꯨꯏꯔꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯑꯔꯛꯅꯕꯨ ꯌꯥꯝꯃꯦꯕ ꯇꯥꯗ ꯅꯨꯡꯁꯥꯁꯤꯅꯅꯦ ꯈꯨꯏꯔꯤꯁꯦ ꯉꯁꯥꯏꯗ ꯍꯦꯛꯑꯒ ꯄꯨꯔꯛꯄ ꯉꯥꯛꯇꯅꯤ ꯃꯣꯏꯁꯨ ꯑꯩꯒꯨꯝꯅ ꯇꯥꯗ ꯉꯥꯏꯕꯗ ꯋꯥꯔ ꯃꯥꯜꯂꯦ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯂꯣꯏꯅ ꯈꯨꯏꯗꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯦꯊꯕꯤ ꯅꯪꯅ ꯍꯦꯛ ꯉꯥꯡꯕꯁꯤꯅꯕ ꯃꯥꯏꯔꯦꯟꯗ ꯑꯣꯏꯅ ꯄꯤꯔꯛꯑꯣ ꯆꯝꯐꯨꯠ ꯆꯥꯔꯨꯒꯦ ꯇꯥꯗ ꯍꯪꯒꯥꯝ ꯃꯄꯨꯜ ꯑꯃꯁꯤꯒ ꯍꯥꯄꯛꯑꯒꯦ ꯀꯩꯅꯣ ꯁꯤ ꯆꯝꯅ ꯊꯣꯡꯉꯒ ꯆꯥꯕꯁꯨ ꯍꯥꯎꯗꯣꯏꯖꯥꯠꯅꯤ ꯍꯣ ꯐꯔꯦ ꯍꯥꯞꯄꯣ ꯍꯪꯒꯥꯝꯗꯨ ꯉꯥꯛꯇ ꯊꯣꯡꯉꯕꯗꯤ ꯃꯍꯥꯎꯕꯨ ꯀꯌꯥ ꯌꯥꯎꯗꯧ ꯃꯥꯟꯗ꯭ꯔꯦ ꯉꯥ ꯃꯆꯥ ꯑꯃꯇꯒ ꯂꯩꯔꯨꯕꯅ ꯐꯗꯣꯏꯖꯥꯠꯂ ꯀꯨꯟꯖꯣ ꯉꯥ ꯌꯣꯟꯐꯝ ꯑꯗꯣꯝꯗ ꯃꯉꯛꯇꯨ ꯀꯣꯏꯔꯤ ꯂꯩꯗꯨꯅ ꯌꯦꯡꯉꯛꯏ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯃꯧ ꯅꯍꯥ ꯑꯃ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯀꯨꯟꯖꯣ ꯂꯩꯍꯥꯎꯅ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯑꯗꯨꯗꯤ ꯇꯥꯗ ꯃꯔꯣꯏ ꯃꯄꯥꯡ ꯈꯔꯒ ꯍꯥꯄꯛꯑꯒꯦ ꯍꯣꯔꯦꯟ ꯍꯦꯟꯖꯥꯡꯗꯣ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯀꯣ ꯇꯥꯗ ꯍꯥꯏꯅ ꯃꯉꯛꯇꯣ ꯍꯥꯏꯒꯠꯂꯛꯄꯅꯤ ꯑꯗꯨꯕꯨ ꯀꯨꯟꯖꯣꯗꯤ ꯃꯥꯒꯤ ꯄꯣꯠꯐꯝ ꯃꯃꯥꯡ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯝꯕꯗꯥꯏꯅꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯃꯉꯛꯇꯣ ꯀꯣꯏꯔꯤ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯎꯔꯦ ꯀꯨꯟꯖꯣꯅ ꯂꯩꯍꯥꯎꯒꯤ ꯄꯣꯠꯐꯝ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕꯗꯨ ꯎꯕꯗ ꯇꯥꯗꯁꯦ ꯉꯥ ꯂꯩꯔꯨꯅꯤ ꯍꯥꯏꯕꯗꯣ ꯂꯩꯔꯤꯕ ꯃꯥꯜꯂꯤꯅꯤ
ngasi di sil khari yamna lahoge asumna khalladuna ke thabi kunzo amu halakpa ngairi somdana lehaw gi ngayon famadudani kunzo gi haunabi mauna ha masak mataw phajaba ubada yadaba gi haunabi ada lehaw ubada pungaw ngaw bi da hokri ibema nangi shibo kari kari ngayoge khura ngadi ayambana loikre puklawbi marum puba ani siga poramaza ani ahum siga khangairi ibema khura hain ta da koro nang ta da sei naha ga yam oi poni lehaw khumde tamina lei kunjo wa makha muktare nangi puklawbi ani se yam hawdo male ibema hoi gumba sak phajabina yon banga se yam hawne ma hawga yam leido male ani do nang ta da lawrki hoi khura ihe khura nati ta da kau hairaga nang sidi selbu kaya tarabage lupa kuntra manga pibiramo lupa ni phusi lawrose lupa manga asoi badubo hausikta handokhi banine yawri bazala yawdra male ise tharo nangwada lupa manga asoi baga yawbro tharo na khundringe kunjo na phat haire yare yare nangwanda adum tham sidagi nang ta da toina nangwanda gi nga lebala adawni yani tada selse adum pubiko sedada selse da leizare yare yare ai hayeng su laktoini ko as selse puta bi chakrene ngasai dagi kunjo gi ma ong mata uri ba tharona lehaw nang seksalu ko masigi nu paase mathong kaya sada bani megi nu pi angang uba yada bani hauji su tawri ma ong du uri dana sel khara paire haidana mi su usit khidraba ahoi se ai sumagi ma ong se ngasai dagi kari no haina khali bani som da ke thabi kunjo na magi potpham da changam dana chakhiba da ubada yemu ko ta da se ai gi daga changam da bi hek ta sakri wani magi ngayon bi lei hawa habra kari no asidagi nga choba ni ga yaladana ai ga se hana yengam deba ma no ngai ni ko ma mathang lakpada asumna matam di song hauki kunjo so lei haugi potpham da nungti lakpa haurami adaba lei haudi kunjo bu yam na haineramde hainadre haiduna su mingonda dathi kamaina nganguni lehaw khasik tuna khangi nungdangi matamni lehaw sak thongli khomba sumana adu phamli makhoi mapa aiwa amata haigena kai haige havana nangba makhoi mapa kaithelda ise tharo hoina marup ama hauni hai mado aisu yawge na khale madogi selfam asobaduna khura tom zogi seldo singkinaba nangbu selbu hunba ngamgadrane yawga yawraga hayeng amu hunba ngamdrabadi ngamnaba tawba taridana natrabadi senfamda aikhoina piba ngamgani haiba ai thajadre khangdrada nupi aina nupa amoina masi pumnamakse aina khotna tawbase nangi na thakta loina thangatuna leire nangna pumnamakse khotna duna leire napa haukrabada khaluranu kaidawge laibakta tamlambani haina khandoasi aina ngamnaba pumnamakse hotnarage matang aduda masanupa thoibudu sanglaktuna ima chak loidribo ai sagam lame chak jaragi ma isabu sak lamabo loidare ngasidi ima na kaitheldagi isagi nga su puri adadi hawni he ima isa gam jage ko chadoni sadoni isadi maramopani asumna le hawna kaithel thopadagi imungdo hanadagi kitang safarami adubu mina nungai ba uraga kalakba mi kharanati le hawna adumna mapan thokna seltan badu ubada magi maramda awaibani khangde oidabani khangde miwa ngangnarami thoibana yum thangna bada chattuna lekai mamanaba mayamga sanari thembungna pictro nang minam yamna chai hayengi sanabu ya holo aina kadai da minam charage chasu chadana hekta chai hajili do kaigino thembungna nangna thoibagi marum losan khrido ai uhawini khangbra is adudi agi marum lagjaba khangaba thoibana ise pictro nachin thino nangna agi marum hurali natro ai uhawe hurandi khangaba sidi agine nadinate adu agine agi marumne matanga da pictro gi mama ibesana hai pictro yumda yam thuna la namitara siphau adum sana laine ngai khoi ma mi sana ba yam nungai ri ngai hakta ga sana gi ge napa halawrabani napa na phuni hayobani ko na yang thuna yumda jasela as mina nungai na sana ra kan sida noi su sana ri do loiselo nayum chalo yare
ꯅꯨꯃꯤꯠ ꯇꯥꯔꯦ ꯍꯩ ꯊꯣꯏꯕ ꯅꯪꯅ ꯏꯃꯣꯠ ꯃꯣꯠꯂꯗꯅ ꯅꯃꯥꯗꯨꯅ ꯑꯉꯥꯡꯁꯦ ꯌꯦꯡꯁꯤꯟꯕꯤꯗꯅ ꯌꯨꯝꯗ ꯂꯩꯒꯤꯗꯤ ꯍꯥꯏꯗꯦ ꯀꯩꯊꯦꯜ ꯊꯣꯛꯇꯅ ꯅꯨꯄꯥ ꯅꯍꯥꯒ ꯒꯥ ꯇꯧ ꯂꯩꯔꯗꯅ ꯄꯤꯛꯇ꯭ꯔꯨ ꯌꯨꯝ ꯆꯠꯁꯤꯂꯣ ꯁꯤ ꯍꯥꯏꯔꯒ ꯏꯕꯦꯆꯥ ꯃꯆꯥꯅꯨꯄꯤꯕꯨ ꯃꯈꯨꯠ ꯆꯤꯡꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯃꯌꯨꯝ ꯆꯠꯅꯈꯤ ꯊꯣꯏꯕꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯄꯥꯕ ꯑꯩ ꯍꯜꯂꯛꯑꯦ ꯏꯆꯥ ꯊꯣꯏꯕ ꯅꯪ ꯁꯥꯟꯅꯕ ꯍꯜꯂꯛꯑꯦꯗꯅ ꯄꯥꯕꯁꯨ ꯅꯪꯕꯨ ꯀꯧꯕ ꯂꯥꯛꯀꯦ ꯇꯧꯕꯅꯦ ꯄꯥꯕꯗꯤ ꯈꯣꯡ ꯌꯥꯗꯦ ꯍꯥꯏꯔꯒ ꯑꯩ ꯀꯧꯕ ꯀꯃꯥꯏ ꯂꯥꯛꯇꯣꯏꯕ ꯆꯩꯁꯨꯁꯤ ꯄꯥꯏꯔꯕꯗꯤ ꯇꯞꯅ ꯆꯠꯄ ꯌꯥꯔꯤꯁꯤꯗꯤ ꯑꯣ ꯑꯗꯨ ꯄꯥꯕ ꯏꯃꯥ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯍꯜꯂꯛꯇ꯭ꯔꯤ ꯍꯜꯂꯛꯑꯅꯤꯅ ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯍꯜꯂꯛꯄꯒꯤ ꯃꯇꯝ ꯌꯧꯔꯦ ꯑꯗꯣ ꯄꯥꯕ ꯏꯆꯦ ꯄꯤꯛꯇ꯭ꯔꯨ ꯍꯣꯏꯒꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯀꯩꯊꯦꯜꯗ ꯏꯔꯥꯡ ꯇꯧꯕ ꯆꯠꯂꯤꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯒꯁꯨ ꯌꯥꯝꯅ ꯅꯣꯛꯃꯤꯟꯅꯩꯁꯨ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯄꯥꯕ ꯈꯣꯝꯕ ꯃꯆꯥꯅ ꯇꯝꯂꯤꯕ ꯄꯥꯎꯗꯨ ꯑꯉꯥꯡ ꯋꯥ ꯑꯣꯏꯔꯕꯁꯨ ꯇꯥꯕꯗ ꯃꯄꯨꯛꯅꯤꯡꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯩꯍꯥꯎ ꯀꯩꯊꯦꯜ ꯊꯣꯛꯂꯛꯄꯅꯤ ꯃꯥꯅ ꯊꯣꯛꯂꯛꯄꯒꯤ ꯂꯝꯕꯤꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯅꯤꯒ ꯍꯦꯛ ꯊꯦꯡꯅꯩ ꯇꯣꯝꯕꯤꯅ ꯂꯩꯍꯥꯎ ꯅꯪꯕꯨ ꯀꯩꯊꯦꯜ ꯊꯣꯛꯑꯕꯣ ꯍꯣꯏ ꯏꯆꯦ ꯂꯩꯍꯥꯎ ꯍꯣꯏꯗꯤ ꯀꯩꯊꯦꯜ ꯊꯣꯛꯄꯗꯒꯤ ꯁꯦꯜꯒꯁꯤ ꯌꯥꯝꯅ ꯄꯥꯏꯔꯦ ꯍꯥꯏꯗ ꯀꯗꯥꯏꯗꯩꯅꯣꯗ ꯏꯆꯦ ꯇꯣꯝꯕꯤ ꯃꯤꯒꯤ ꯁꯦꯜꯕꯨ ꯁꯤꯡꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯉꯝꯅꯕ ꯍꯣꯠꯅꯔꯤꯕ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯉꯥ ꯊꯥꯕ ꯂꯥꯛꯑꯝꯃꯗꯤ ꯑꯃꯨꯛ ꯉꯥ ꯐꯪꯍꯧꯗꯕ ꯇꯥꯔꯤ ꯇꯧꯔꯤꯁꯦ ꯍꯣꯏ ꯇꯣꯝꯕꯤ ꯑꯃꯗꯤ ꯏꯕꯦꯆꯥ ꯆꯠꯈꯤꯕ ꯂꯩꯍꯥꯎꯒꯤ ꯃꯔꯝꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤ ꯏꯕꯦꯆꯥꯅ ꯏꯆꯦ ꯇꯣꯝꯕꯤ ꯂꯩꯍꯥꯎꯁꯦ ꯃꯤꯅ ꯀꯔꯤꯅꯣ ꯌꯥꯝ ꯍꯥꯏꯅꯩꯀꯣ ꯀꯩꯊꯦꯜꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯒ ꯒꯥ ꯌꯥꯝ ꯇꯧꯏ ꯍꯥꯏꯔꯤꯅꯦ ꯇꯧꯔꯝꯅꯤ ꯃꯁꯛ ꯃꯇꯧ ꯍꯥꯏꯔ ꯐꯖꯩ ꯅꯍꯥꯁꯨ ꯌꯥꯝ ꯑꯣꯏꯔꯤ ꯁ꯭ꯋꯥꯏꯗꯅ ꯂꯥꯟꯖꯗꯕꯤ ꯁꯥꯔꯤꯕ ꯑꯗꯨꯒ ꯀꯩꯊꯦꯜꯗꯅ ꯏꯔꯥꯡ ꯌꯥꯝ ꯇꯧꯏ ꯍꯥꯏꯔꯤꯅꯦ ꯃꯁꯦ ꯃꯥꯒꯤ ꯅꯨꯄꯥ ꯈꯣꯡꯇꯦꯛꯄꯁꯦ ꯊꯣꯛ ꯍꯨꯟꯗꯣꯛꯑꯝꯃꯒ ꯑꯇꯣꯞꯄꯗꯒ ꯃꯌꯨꯝꯁꯦ ꯊꯣꯛ ꯄꯥꯟꯈꯤꯗꯣꯏꯅꯤꯀꯣ ꯑꯗꯨꯝꯅꯒ ꯇꯧꯔꯕꯗꯤ ꯃꯥ ꯂꯩꯀꯥꯏꯁꯤꯗ ꯆꯪꯍꯜꯂꯣꯏꯗꯝꯅꯤ ꯀꯩꯊꯦꯜꯗꯅꯤ ꯉꯁꯤꯗꯤ ꯊꯔꯣꯁꯨ ꯀꯩꯊꯦꯜ ꯀꯥꯔꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯂꯩꯍꯥꯎ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯆꯥꯟꯕꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯄꯣꯠꯁꯤꯠ ꯐꯩ ꯄꯣꯠ ꯌꯣꯜꯂꯤꯉꯩ ꯈꯔꯁꯨ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯍꯣꯕꯦ ꯂꯣꯏꯁꯤꯟꯖꯩ ꯃꯅꯥꯛꯇ ꯐꯝꯕ ꯅꯨꯄꯤꯗꯨꯅ ꯂꯩꯍꯥꯎ ꯅꯪꯕꯨ ꯍꯜꯂꯒꯦ ꯍꯥꯏꯔꯣ ꯏꯆꯦ ꯍꯜꯂꯒꯦ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠꯁꯦ ꯃꯌꯨꯝ ꯆꯪꯈꯤꯗꯧꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯃꯝꯁꯤꯜꯂꯛꯑꯅꯤ ꯍꯣꯏꯅꯦ ꯉꯁꯤꯗꯤ ꯅꯆꯦ ꯊꯔꯣꯁꯨ ꯀꯩꯊꯦꯜ ꯀꯥꯔꯛꯇ꯭ꯔꯦ ꯅꯊꯟꯗ ꯍꯟꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯏꯊꯟꯗ ꯒꯝ ꯍꯦꯛꯇ ꯆꯠꯈ꯭ꯔꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯤ ꯑꯣꯏꯁꯤꯜꯂꯛꯂꯦ ꯈꯣꯝꯕ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯐꯝꯃꯤ ꯀꯩꯅꯣ ꯉꯁꯤꯗꯤ ꯊꯦꯡꯉꯤꯅ ꯅꯍꯥꯟꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗꯤ ꯍꯦꯜꯂꯁꯦ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣꯅꯦ ꯈꯨꯗꯣꯡ ꯊꯤꯕꯒ ꯊꯣꯛꯂꯕꯖꯥꯠꯂꯥ ꯈꯣꯝꯕ ꯃꯄꯨꯛꯅꯤꯡ ꯑꯗꯣ ꯂꯩꯇꯥꯗꯦ ꯋꯥꯈꯜ ꯃꯑꯣꯟꯁꯨ ꯈꯜꯂꯤ ꯋꯥꯈꯜ ꯑꯗꯨꯁꯨ ꯆꯔꯥꯡꯅꯩ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯊꯣꯛꯑꯒ ꯌꯦꯡꯉꯨꯒꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯆꯩꯉꯥꯛꯇꯨ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯊꯣꯡꯒꯥꯜ ꯐꯥꯎ ꯇꯞꯅ ꯊꯣꯛꯂꯛꯏ ꯀꯣꯟꯊꯣꯡ ꯃꯌꯥꯗꯨꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩ ꯃꯇꯥꯡ ꯑꯗꯨꯗ ꯀꯦꯡꯕ ꯑꯃꯗꯤ ꯁꯥꯃꯨꯁꯨ ꯊꯕꯛ ꯍꯜꯂꯛꯏ ꯀꯦꯡꯕꯅ ꯏꯇꯥꯎ ꯈꯣꯝꯕ ꯅꯪꯕꯨ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯎꯗꯕꯕꯨ ꯀꯨꯏꯔꯦꯅꯦ ꯁꯨꯝ ꯂꯩꯔꯤ ꯍꯥꯏꯗꯨꯅꯤꯗ ꯏꯇꯥꯎ ꯈꯣꯡꯁꯤꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯄꯥꯟꯒ ꯄꯥꯛꯅ ꯊꯣꯛꯇ꯭ꯔꯦꯗ ꯌꯨꯝꯗꯒꯤ ꯀꯌꯥ ꯍꯦꯟꯗꯣꯛꯇ꯭ꯔꯦꯕ ꯁꯥꯃꯨꯅ ꯏꯇꯥꯎ ꯈꯣꯝꯕ ꯅꯪꯕꯨ ꯈꯣꯡꯗꯨ ꯈꯔ ꯐꯔꯕꯣ ꯈꯪꯗꯦꯗ ꯏꯇꯥꯎ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯍꯥꯏꯗꯨꯅꯤ ꯆꯩꯉꯥꯛꯀ ꯌꯥꯎꯗ꯭ꯔꯕꯗꯤ ꯆꯠꯄ ꯉꯝꯕ ꯅꯠꯇꯦꯗ ꯏꯇꯥꯎꯒ ꯊꯕꯛ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯃꯒ ꯏꯇꯥꯎꯅ ꯑꯗꯨꯝꯅ ꯂꯩꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯩꯁꯨꯅꯤ ꯏꯇꯥꯎ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯏꯃꯨꯡ ꯄꯨꯗꯧꯕ ꯑꯩꯅ ꯑꯁꯨꯝꯅ ꯂꯩꯔꯦ ꯍꯤꯡꯂꯤ ꯍꯥꯏꯕꯈꯛ ꯉꯥꯏꯔꯦ ꯑꯩꯁꯦ ꯑꯗꯨꯝꯅꯁꯨ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯅꯨꯗ ꯏꯇꯥꯎ ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯅꯤ ꯀꯦꯡꯕꯅ ꯏꯇꯥꯎ ꯈꯣꯝꯕ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯏꯆꯟ ꯂꯩꯍꯥꯎꯗꯤ ꯀꯩꯊꯦꯜꯗ ꯉꯥꯌꯣꯟꯕꯤ ꯂꯩꯍꯥꯎ ꯍꯥꯏꯗꯅ ꯃꯃꯤꯡ ꯌꯥꯝ ꯆꯠꯂꯕꯅꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯌꯥꯝꯒꯁꯨ ꯁꯪꯒꯗꯧꯏ ꯍꯥꯏ ꯑꯗꯨꯅ ꯏꯆꯟꯅ ꯑꯗꯨꯝ ꯉꯝꯅꯕ ꯍꯣꯠꯅꯖꯅꯤ ꯀꯦꯡꯕꯒꯤ ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯗ ꯑꯗꯨꯝꯅ ꯋꯥ ꯉꯥꯡꯉꯛꯄꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯔꯕꯗꯤ ꯐꯔꯛ ꯇꯥꯅꯔꯛꯑꯅꯤ ꯈꯟꯗꯨꯅ ꯁꯥꯃꯨꯅ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯔꯒꯦ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯀꯣꯏꯔꯛꯀꯦ ꯁꯥꯃꯨꯅ ꯀꯦꯡꯕꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯈꯣꯝꯕꯁꯨ ꯃꯌꯥꯝꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯍꯥꯏꯅꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯁꯨꯝ ꯈꯜꯂꯛꯏ ꯃꯥ ꯂꯩꯍꯥꯎꯕꯨ ꯆꯤꯡꯅꯕꯒꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯃꯇꯥꯡ ꯑꯗꯨꯗ ꯂꯩꯍꯥꯎꯁꯨ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯏ ꯂꯩꯍꯥꯎ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯉꯥꯏꯔꯝꯕꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯄꯥ ꯊꯣꯡꯒꯥꯜꯁꯤ ꯐꯥꯎꯕ ꯊꯣꯛꯂꯛꯏꯁꯤꯕꯨ ꯈꯣꯡꯗꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯣ ꯁꯨꯝ ꯇꯞꯅ ꯊꯣꯛꯂꯛꯄꯅꯤ ꯅꯪꯁꯨ ꯉꯥꯏꯔꯝꯕꯅꯤꯗ ꯉꯁꯤꯗꯤ ꯊꯦꯡꯉꯤ ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯆꯥꯟꯕꯤꯗꯨꯅ ꯄꯣꯠꯁꯤꯠꯄꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯄꯣꯠ ꯌꯣꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯨꯃꯤꯠ ꯇꯥꯈꯤꯕꯒ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯄꯣꯠ ꯌꯣꯟꯕ ꯂꯣꯏꯕꯗ ꯈꯔꯁꯨ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯄꯣꯠ ꯌꯣꯟꯕ ꯍꯦꯛ ꯂꯣꯏꯕꯒꯅꯤ ꯌꯨꯝ ꯌꯧꯅꯕ ꯍꯥꯏꯗꯨꯅ
ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯗꯨꯅ ꯂꯥꯛꯏꯕꯅꯤ ꯁꯤꯔꯦ ꯋꯥꯕꯅꯁꯨ ꯐꯔꯦ ꯐꯔꯦ ꯑꯁꯤ ꯍꯥꯏꯗꯅ ꯈꯣꯡꯕ ꯍꯥꯟꯅ ꯌꯨꯝꯂꯣꯝꯗ ꯆꯪꯈꯤ ꯂꯩꯍꯥꯎꯁꯨ ꯀꯩꯁꯨ ꯈꯟꯗ ꯀꯣꯟꯊꯣꯡꯆꯩ ꯑꯗꯨ ꯊꯤꯡꯖꯤꯜꯂꯝꯗꯨꯅ ꯃꯌꯨꯝꯗ ꯆꯪꯉꯛꯏ ꯈꯣꯡꯕ ꯁꯨꯝ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯜꯂꯤ ꯑꯩ ꯃꯥꯕꯨ ꯀꯩꯊꯦꯜ ꯊꯣꯛꯍꯜꯂꯔꯣꯏꯁꯤꯔꯅꯦ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤ ꯉꯁꯥꯏ ꯏꯇꯥꯎ ꯀꯦꯡꯕ ꯍꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯅ ꯀꯔꯤꯅꯣ ꯂꯩꯍꯥꯎꯕꯨ ꯑꯗꯨꯝꯅ ꯇꯧꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯃꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯕ ꯃꯈꯣꯏ ꯃꯄꯥ ꯆꯥꯛ ꯂꯣꯏꯔꯦ ꯃꯈꯣꯏ ꯃꯄꯥ ꯍꯩꯃꯥ ꯃꯈꯣꯏ ꯃꯄꯥ ꯀꯩꯗꯧꯔꯒꯦ ꯃꯈꯣꯏ ꯃꯄꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛꯁꯤ ꯆꯥꯅꯕ ꯇꯧꯕꯤꯔꯣ ꯍꯣꯏ ꯍꯣꯏ ꯈꯣꯡꯕ ꯆꯥꯛ ꯑꯗꯨ ꯆꯥꯅꯤꯡꯕꯒ ꯀꯌꯥ ꯐꯥꯎꯗꯦ ꯃꯆꯥꯅꯨꯄꯥꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯏꯜꯂꯤꯕꯗꯨ ꯁꯨꯝ ꯌꯦꯡꯉꯤ ꯏꯆꯥ ꯊꯣꯏꯕꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯆꯥꯛ ꯌꯥꯝ ꯆꯥꯗꯧꯅꯤ ꯏꯆꯥꯅ ꯊꯨꯅ ꯆꯥꯎꯅꯕ ꯏꯆꯥꯅ ꯏꯃꯥꯒꯤꯅꯦ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯀꯣ ꯏꯃꯥ ꯍꯌꯦꯡꯁꯨ ꯁꯨꯃꯥꯏꯅ ꯉꯥ ꯂꯧꯔꯒ ꯆꯥꯛꯀ ꯏꯟꯕꯤꯌꯨꯀꯣ ꯉꯥ ꯂꯧꯔꯒ ꯆꯥꯛꯀ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕ ꯏꯟꯗꯣꯏꯅꯦ 이마는 아도 인도이네. 이마는 이사기 nga saru nungtigi khalaktoine. 이마 ayoe. Segi sakomsi matang sagose. Maramokpani sadi. Ado ima horen tumamdaida wari libiu ko. Libidoine. Isagi imana wari nungaiba libidoine. Khomba mamang masagi mataw adu sum yengi aduga wakhandasu asumna khali. Mayamna pangangangnaraga. Aina lehawulana logudi chumoida. Imungi amade. Macha sigidaba mana su wana pumnamak hotnarisiga aina mabu lana khalibasibo nate lehawna duguma thabakta kaishu tawdu nate kaithelda ne ngasi su kunjo mondayam nungaina lai kethabi kunjo lakpadu ubada masamanaga du semi lakti laidana masigi hanubase dada somda lakpiro mina kaurika se tasina demi ta kunjo saima yengam tabi ka sum sakhiye tada ho tada masigi le haw sigi manak sida hek sangki wani ai sakre da ko ai magi ngayon bi le haw hai bi sina pung som hek som khre wani tada se engon daga hali nga khidre wani pura mong ma taw khre ba som da kunjo na ibe ma le haw nang tada la ye ish le haw nang u ba sidi nungsa marakta langpagi awabaga loini hek phaida lehau kunjogi asiguma mataw sida oire lehau mana yamna hainadriba adubo jumna kaisu khandaba saduna adum khumai tada ngasidi karinga oina lobidoino lehau nangi nga lobaga lairi ngasidi nang tada ga wari ngakta sanaki si kaino nangi nga sibudi aina dum marau dawlere kai wari kai matangi oirabana tada sumdobani Naujaribi nang na sumna kaithel sida thokduna nga yolibani haidna tawribase nang tadadi yengba bon thokna nungai kidre tasengni yengba ngamdeba tada sidi aigi imung punaba isai opang ngamnaba adu hotna jabani sida tadana wabibagi mathau tadabra haina khalina janna nang na dumna phana hairasu aidna gi nawongse yengba yam nungai thi nang na nungsagi maisalakta Namai namikado ngaksa hek ngangada adumna kana leidabugum leibado aidi yam nungai jadaba leihau kunjogi sum henjelakpa matawdo sawningba phawrami kunjowa makhatai nangna bu yarabadi nangi nupa makhong su chatpa ngamdabadu adu hundoam aduga nasaduga aigi nakta nungaina leiresibu kai haigeni ha nangna bu yarabadi nasadu aigi isamakni khalake Nangsu sanana pung yom hangi namana sa igi nakta nungaina konungi lay magum na thamge kaino nang na apambada hayo nang tada loy tawke lehau nga saidagi phana sawninga su tumina khangbani adubo kunjogi ahenba wangang aduna lehau asawbu su phadabadu ngamdre phuk hawgalaga kunjogi mamai adu khupakna thajali khangbra ithaki han oirabasu mi usitrabadi aduni khangbra mi adu usitaba Nang ay si kayo na uge. Ha? Ay si kayo na khange. Nang na isa, pangyaya ba? Sel khara uraga. Isagi izat bukay silay na khanbi amagum na khanra. Sel khara payraga. Nupi bukay silay na khanba. Ngahan ga ay khangyaw na khangwani. Nupi angang layra ba nang na? Nasan nasagom ba ingonda yeng liba mig Tuy! Tukot say!
ꯅꯣꯏꯒꯨꯝꯕꯁꯤꯗꯤ ꯅꯣꯏꯒꯨꯝꯕ ꯅꯄꯨꯛ ꯁꯦꯜ ꯋꯥꯔꯛꯄ ꯉꯝꯗꯕ ꯀꯌꯥ ꯑꯃ ꯂꯩꯕꯁꯤꯅꯅꯦ ꯁꯦꯜꯒꯤ ꯂꯥꯡ ꯊꯥꯛꯇꯨꯅ ꯅꯨꯄꯤꯕꯨ ꯃꯥꯡꯍꯜꯂꯤꯕ ꯑꯗꯨꯒ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯀꯪꯗꯅ ꯂꯦꯜꯂꯤꯕ ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯁꯠꯂꯣ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯅꯛꯁꯤꯜꯂꯛꯀꯦ ꯈꯟꯒꯅꯨ ꯅꯪ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯀꯨꯟꯖꯣꯕꯨ ꯀꯅꯥꯅꯣ ꯈꯪꯕ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡꯗꯨꯅ ꯀꯨꯟꯖꯣꯕꯨ ꯊꯤꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯔꯛꯏ ꯑꯆꯠ ꯑꯋꯣꯛ ꯃꯌꯥꯝ ꯑꯃꯅꯁꯨ ꯃꯉꯣꯟꯗ ꯌꯦꯡꯅꯩ ꯀꯨꯟꯖꯣ ꯃꯌꯥꯝꯅꯒ ꯑꯗꯨꯅ ꯇꯧꯔꯛꯄꯗꯨꯗ ꯈꯔꯗꯤ ꯏꯀꯥꯏꯕ ꯐꯥꯎꯏ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯀꯨꯟꯖꯣꯒꯤ ꯃꯆꯥꯅꯨꯄꯥ ꯁꯥꯃꯨꯅ ꯀꯩꯊꯦꯜ ꯀꯥꯔꯛꯄꯗ ꯂꯣꯏꯅ ꯎꯔꯝꯃꯤ ꯀꯨꯟꯖꯣꯁꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯃꯆꯥꯅꯨꯄꯥꯅ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯋꯥꯔꯧꯅ ꯌꯦꯡꯗꯨꯅ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯏꯄꯥꯒꯤ ꯁꯥꯃꯨ ꯑꯩꯒꯤ ꯏꯄꯥꯃꯛꯅ ꯑꯁꯨꯛ ꯆꯥꯎꯈꯠꯇꯕ ꯊꯕꯛꯁꯤ ꯇꯧꯔꯝꯕ ꯀꯨꯟꯖꯣ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯃꯃꯥꯏꯗ ꯂꯨꯞꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯑꯩꯗꯤ ꯉꯍꯥꯟꯈꯩ ꯃꯤꯅ ꯑꯗꯨ ꯄꯉꯥꯡ ꯉꯥꯡꯅꯔꯤꯕꯣꯏ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯑꯗꯨꯒꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯁꯦꯡꯕ ꯑꯣꯏꯔꯝꯃꯕ ꯏꯄꯥꯒꯤ ꯁꯥꯃꯨ ꯌꯨꯝ ꯆꯠꯂꯁꯤꯂꯣ ꯀꯔꯤꯒꯤ ꯌꯨꯝꯗ ꯆꯠꯄ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯅ ꯂꯩꯅ ꯅꯆꯥ ꯄꯥꯈꯪ ꯐꯥꯔꯕ ꯀꯥꯟꯗ ꯅꯪꯅ ꯅꯄꯨꯛꯆꯦꯜ ꯑꯗꯨ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯃꯤꯠꯌꯦꯡ ꯑꯩꯒꯤ ꯏꯄꯥꯃꯛꯅ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯄꯥ ꯂꯩꯇꯦ ꯑꯩꯒꯤ ꯏꯄꯥ ꯁꯤꯈ꯭ꯔꯕꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤ ꯀꯨꯟꯖꯣꯁꯨ ꯏꯀꯥꯏꯅ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯗꯨꯅ ꯆꯠꯈꯤ ꯀꯦꯊꯕꯤꯁꯨ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯎꯔꯤꯕꯅꯤ ꯇꯨꯃꯤꯟꯅ ꯋꯥꯈꯟꯗ ꯑꯁꯨꯝꯅ ꯇꯥ ꯀꯨꯟꯖꯣꯁꯤ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯃꯃꯥꯏꯁꯦ ꯂꯨꯞꯊꯔꯒ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦꯅꯦ ꯃꯁꯤꯗꯤ ꯑꯩꯁꯨ ꯅꯨꯄꯥ ꯅꯍꯥꯗꯒ ꯀꯦꯁꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯕꯨ ꯑꯃꯨꯛ ꯈꯣꯡꯒꯣꯏꯅꯕꯤꯗꯅ ꯑꯩ ꯑꯁꯨꯃꯥꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕꯒ ꯉꯝꯃꯔꯣꯏꯕ ꯑꯩꯒꯤ ꯅꯨꯄꯥꯅꯒ ꯈꯪꯉꯗꯤ ꯑꯩꯕꯨ ꯍꯤꯡꯐꯣꯡ ꯐꯣꯡꯈꯤꯗꯅ ꯑꯩꯁꯨ ꯂꯩꯍꯥꯎꯒꯨꯝꯅ ꯃꯁꯥꯒꯤ ꯏꯖꯠ ꯉꯥꯛꯅ ꯆꯠꯄꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗ꯭ꯔꯦ ꯏꯁ ꯃꯌꯥꯝ ꯃꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯗꯧꯕ ꯈꯤꯇꯪ ꯍꯥꯏꯗ ꯑꯩꯁꯦ ꯑꯁꯨꯝꯅ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯎꯕ ꯌꯥꯗꯕ ꯀꯨꯟꯖꯣꯗꯤ ꯑꯍꯟꯊꯪꯗ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯈꯤ ꯑꯗꯨꯒ ꯀꯅꯥꯗꯁꯨ ꯂꯥꯟꯖꯗꯕꯤ ꯂꯩꯍꯥꯎꯗꯤ ꯃꯉꯣꯟꯗ ꯀꯅꯥꯅꯁꯨ ꯍꯦꯟꯖꯤꯟꯕ ꯉꯝꯗ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯑꯃꯗꯤ ꯃꯆꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ